Russia Ukraine war gi ngasi 8 days complete oikhre Ukraine gi phibam angpa phangna sokle lambi thong yum kai punamak loina kai toiduna loire asomda Russia gi attack nongmo gi hena kankhatlakli President Putin na hairi target yaudri forward lan leploi Russian authority gi maigate gi chawrakna 498 Russian army lansida sire asomda Ukraine gi authority gi maigate gi Russian army 9000 dagi suhena sire hairi aduga Ukrainian emergency service ki maigedagi chawrakna 2000 civilian sire haina claim tawri Ukrainian President Volodymyr Zelensky na hojik su makhoina lan gamgani amadi landa thokhan khiba manghan takhan khiba kodingmak loina Russia na biar toba darkar oigani haina lauri ngarang na midang su leibak ani gi marakta ani suba round gi talks Belarus to oiki but madugi mahi amatta purakpangam dana loiki Russia gi apambadi Ukraine da demilitarization purakpa amadi Ukraine bu neutral state oina thambani makhoi gi amata oiba pandamdi Russian empire amukhana reconstruct tobani aduna makhoi at any cost Ukraine bu hanbada khudum chandri phau lan leploi experts singe perception da Russia na NATO da jaudaba atai atopa lebak macha kharasu Russia na mathang lawrakhiba yana lei khudam oina Belarus amadi Moldova na chingba United Nations ta malem gi lebak 141 na Russia gi against the voting tawkrabasu Russia gi lepkhiba firep machet am hongbagi mami ama to bufangde ngarang namidang France ki president amadi Russia gi president Putin ga 90 minutes phone da wari sanakhi adubu maduna karigumba solution ama porpagi langjin phangbagi wadi leite hojik phangba phungphung saba pauda Putin gi most senior paratrooper singe manungda ama Ukraine da special operation ama chathringai kanda Ukraine gi sniper amana gandam tawkhri hairi adubu Russian authority ki maigi de ki pawasi gi asengba details phangdiri nupi angang na chingba mi lak kayana khudong cha daba apan ba kaya gi marakta yum thaduna masa gi thawai bu puduna thangna ba lebak sing da chenthoknari Ukraine gi nongchup thangba border landuna thangna ba lebak Poland Romania Slovakia Hungary amadi Moldova na chingba lebak sing da changjafam launari ngasi fawbada 18000 Bharat ki nagrik sing Ukraine da gi chenthorkhre aduga hojik su train amadi motor vehicle singi service lepkhibagi maramna atop sahar singda Bharat macha kaya panduna leiri Indian government operation Ganga gi makhada Bharat ki nagrik singbu purakpagi thabak kanna chathari hojik phawbada punbada 6200 Indians Bharat ta yorkhre amoromda ngasi phawbada 18000 Bharat macha Ukraine dagi thorkhre adubu sumi saharda hojik su chawrakna 1000 dagi hena Bharat macha panduna leiri makhoibu evacuate tobagi damak Indian embassy gi maike dagi kanna hodari UN dagi thorakpa cherol gi matunginna ngasi phawbada 1 million miyoi sing Ukraine dagi thokre yamna luriba phibam haibabu hojik su lepa leitana nupi angang sing jauna miyoi lising na leijaba pangal thaduna thawai khattabu puraga aroiba pambai khongna border gi maigi tamna chenari asumna problem kaya ga mayok nari besigi mathakta lamsigi baraf amadi ka henna inglaba weather sida bomb top missile nongmai kapna bagi khonjel amadi missile bomb gi amuba maikhuna thallaba atiagi makhada ahing nung thil leptana kilometer kaya khongna chattuna border checkpoint yaunari marakta yawbangamdana siawba kongai su yauri bani aduga misingna sanglaba line da 60 hours tagi su henna leptuna border cross tobagi damak ngainari laibak thiba pawmana Bharat ki 4th year medical student amasu lan gi maraksida Ukraine da laikhidre mahak hawkhiba thada stroke oiduna ventilation da leramani hairi asomda Russia gi army na Kharkiv sahar losin khare aduga Kyiv sahar da yamna kanna bomb amadi missile gi attack chathari yamna ngaklibadi Ukraine gi civilian singna Russian defense vehicle haibadi tank amadi gari na chingbada mang da chongthoktuna khutna tank pu thatpa thingba honari Ukraine gi nupi singsu Russian army bu thina ngang cheiba amadi thatpa su yauri Ukraine authority na makhoi gi civilian singda chaitra nipal suraba miyoi khuding leibak thaduna chatpagi ayaba pide except nupi angang amadi ahal oiraba singnatana makhoi leibak pu kanbagi damak khutta khulai paiduna ngamjaba khuding puthoktuna mai pakpagi damak ninghanaba leitana lanthengnari aduga president Volodymyr Zelensky na nongchup leibak singdagi military aid ki damak hairakpa kanda the end of the world has arrived haina su warning tawri paudam sigi oina matang sida loijeri
मथंगी वीडियोदा पुतिनना यूक्रेन बु करिगिनो पामलिबा मसिगी डिटेल वारी नोबल वॉइसना मयांगी मफमदा खुदोल तमजगनी वीडियो सिबु अदोमना पेनबिरगदी लाइक अममम तंग पिबियु अमदी चैनल सिबु अहानबा थेंगनबिबु ओइरगदी सब्सक्राइब तोबिदुना मथंग मथंग अपलोड तौरकदबा कानरबा वीडियो सिंग अदोंगे मफमदसु फंगनबियु मथंगी वीडियोदा अमुक उनरसी थैंक यू बाय बाय।